จะเปลี่ยนแต่เป็นเปลี่ยนแต่ว่าท่านเงาจนสติชิลเลยก่อนแบบนี้นะมิจินให้แบบนี้นะมิจินกับไม่ท่ากันแม่ผมจะลำบากคุณนางคงกีรีลิฟเกมแต่จะรู้ด้วยเนี่ยคอยเจียนดีเนี่ยดูว่าไอ้ตาเนี่ยต่อแล้วก็แม่ซุ่มอาได้ยอร์ก็สุ่ยังมีนะสิแม่ผมจะรีลิฟเกมแต่จัดไปกี่จับปวดชมพูด้วยเนี่ยอะดูสิจะชิงจูเลยเนี่ยกำปัดกี่ชิงจูฮาวบะเนี่ยคนไทยนี่เลยใช้ยังไงจะจารักปะอะดูสิชิงจูตั้มบ้าเขาเลยสูดเลยजी sidana pakora lai re pakora khap ba yare yare mangan khaya ma cha khau bane bora sida lai re bora se mayom ama mulo re adu mayom ama ga sidong yom lage me a sapo lai ba lora ga lai haji lambi da lai ri a yor ga sum yang lage relief camp da yore ado khoi che ga khangna ba pham da dum changye ado saisna moi saisda kauna la khoi che na han gi chandi na takpi ba ko chandi na tai ni ko selo na ba sa ba sa oh khoi ojan chandi na kano takpane na sumaina le me pen stand adagi se pen stand do mo dora tra pen stand sida sum am lai re ko sida sum am lai re do chandi shi kai no oh dining mat sida lai re ko dining mat sida lai re Rita yam phajai ko chandi na tambiri ne haye sida lai re ko nungdang mathau tai kauna mathau tai aduga yopi ko frame adu sile ko kati su aduga borai tum si borai tum je ko sigi saba matam da sigi frame si mathau tare ko farmer se sima mathau tare aduga sigi tusmai torga si mai thektarak toini ko finishing oi bagi si se ado smaina relief camp de leiraga smaina sum khutsa gi khoi che an dione takpira toromba ubas jamna nungsiba phawe aduga mayam ju haina ju thawai yauna sabana maram oiraga ko poching che uba matam da masa yam nale adu cha de si du mi on da thabra ta kamai toina सिगी सारिबा मैम से अकोम हेंड्री कापना मागी मटेरियल्स थादरक को अदुगा इचे यानदीना अमु ताकपी तंबी बगी मागी स्ट्रक्चर गी मागी कनो दो थौदांग दो लौरगा ताकपी बने हाये अदु अमु साबा लोयरगा अदुम अकोम हेंड्री कापसिदा लोयना मा अमु कनो तौबा को अदु माइना ले याम फैये सिगी प्रोसेस से चा लोले चा थकसे ना सुम अदु सिदा चापोट लेरे बोरा सिंजू pakora aspak nang ga si yaw se kai lamde oi doine haino akhoi na ne kalapar de gi Kambopi district singe ba mo ju Kambopi district singe ko moi na morbung kalapar
ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯊꯋꯥꯏꯗꯤ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯁꯤꯔꯨꯕꯗꯒꯤ ꯀꯣ ꯇꯥꯡ 3ꯒꯤ ꯅꯨꯡꯗꯥꯡꯗ ꯆꯦꯟꯊꯣꯔꯛꯑꯒꯅꯦ ꯑꯩꯈꯣꯏ ꯁꯦꯡꯃꯥꯏꯗ ꯇꯥꯡ 8ꯀꯤ ꯅꯨꯡꯗꯥꯡꯗ ꯊꯨꯡꯉꯦ ꯃꯔꯛ ꯈꯔꯗꯣ ꯑꯥꯖꯥꯏ ꯁꯤꯕꯗꯩ ꯍꯜꯂꯛꯄꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯕꯅꯤ ꯑꯣ ꯃꯦꯗꯥꯝꯒꯤ ꯐꯣꯟꯗ ꯌꯥꯎꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇꯩ ꯍꯥꯏꯕꯀꯣ ꯁꯤ ꯇꯝꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯩꯗꯤ ꯇꯝꯗꯦ ꯑꯥꯗ ꯇꯝꯕꯅꯦ ꯑꯗ ꯃꯥꯅ ꯁꯥꯕ ꯎꯕꯗꯒꯤ ꯑꯩꯅ ꯁꯨꯝ ꯁꯥꯕ ꯑꯣ ꯑꯩ ꯁꯤ ꯇꯝꯕꯁꯤꯗ ꯌꯥꯝ ꯐꯩꯅꯦ ꯑꯗꯨꯗꯤ ꯏꯅꯝꯕꯅ ꯇꯝꯕꯗꯒꯤ ꯑꯃꯨꯛ ꯗꯗꯥꯅ ꯑꯩꯅ ꯀꯣꯄꯤ ꯇꯧꯕ ꯑꯣ ꯀꯣꯄꯤ ꯇꯧꯕꯗ ꯑꯗꯨ ꯀꯣꯄꯤ ꯇꯧꯕꯁꯨ ꯐꯖꯅ ꯍꯩꯗꯣꯛꯈ꯭ꯔꯦꯕ ꯑꯣ ꯀꯩꯗꯧꯅꯤ ꯁꯤꯗ ꯇꯨꯝꯃꯒ ꯂꯩꯔꯤꯀꯣ ꯁꯤꯒꯨꯝꯕ ꯈꯔ ꯇꯧꯔꯒ ꯃꯇꯝ ꯈꯔ ꯂꯦꯟꯕ ꯋꯥꯈꯜꯁꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕꯁꯨ ꯈꯔ ꯈꯟꯗꯅꯕ ꯁꯨꯝ ꯊꯕꯛ ꯈꯔ ꯇꯧꯔꯒ ꯕꯤꯖꯤ ꯂꯩꯍꯟꯕ ꯋꯥꯅꯤ ꯑꯩꯅ ꯑꯃꯨꯛ ꯑꯌꯨꯛꯀ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯗꯣ ꯑꯗꯨꯗ ꯍꯣꯝ ꯇ꯭ꯌꯨꯁꯟ ꯑꯃꯨꯛ ꯆꯠꯄ ꯑꯗꯨꯗꯤ ꯄꯨꯡ 5ꯗ ꯑꯃꯨꯛ ꯆꯠꯀꯗꯣꯏꯅꯤ ꯑꯣ ꯄꯨꯡ 5ꯗ ꯑꯃꯨꯛ ꯀꯥꯏꯗꯅꯣ ꯆꯠꯇꯣꯏꯁꯦ ꯃꯃꯥꯡꯗ ꯑꯣ ꯃꯃꯥꯡꯗ ꯁꯨꯝ ꯂꯥꯟꯒꯤ ꯃꯇꯥꯡ ꯁꯨꯝ ꯀꯩꯅꯣ ꯇꯧꯈꯤꯕꯁꯦ ꯑꯗꯨ ꯈꯤꯇꯪ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯁꯨꯝ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨꯅꯦ ꯂꯥꯟꯒꯤ ꯃꯇꯥꯡꯗ ꯅꯨꯡꯉꯥꯏꯇꯕꯁꯤꯗꯤ ꯌꯥꯝꯅ ꯂꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯀꯩ ꯂꯣꯏꯅ ꯇꯨꯝꯅ ꯆꯥꯍꯧꯔꯦꯗꯅꯀꯣ ꯃꯥꯟ ꯆꯥꯡ ꯂꯣꯏꯅ ꯆꯥꯍꯧꯔꯦ ꯑꯩꯈꯣꯏꯅ ꯂꯩꯕꯨ ꯑꯦꯀꯥꯎꯟꯗ ꯂꯩꯍꯧꯕ ꯄꯩꯁꯥ ꯈꯔ ꯂꯩꯍꯧꯕꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄꯗꯤ ꯀꯩꯝꯇ ꯂꯩꯍꯧꯗ꯭ꯔꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯒ ꯁꯤꯗ ꯂꯥꯛꯆꯔꯦ ꯁꯤ ꯃꯈꯥꯗ ꯆꯦꯡ ꯐꯪꯉꯤ ꯏꯁꯤꯡ ꯐꯪꯉꯤ ꯃꯩ ꯐꯪꯉꯤ ꯅꯣꯡꯃꯒꯤ 80 ꯔꯨꯄꯤꯁ ꯐꯪꯉꯤ ꯑꯗꯨꯅ ꯐꯦꯃꯤꯂꯤ ꯃꯦꯟꯇꯦꯟꯁ ꯇꯧꯔ ꯄꯨꯔꯦꯗꯅꯀꯣ ꯑꯗꯨ ꯄꯨꯔꯒ ꯑꯩꯈꯣꯏ ꯁꯤꯗ ꯁꯨꯝ ꯐꯪꯕ ꯊꯕꯛ ꯈꯔ ꯁꯨꯔꯒ ꯀꯣꯟꯅꯔꯛꯇꯕꯗꯣ ꯑꯩꯈꯣꯏꯅ ꯁꯤꯅ ꯑꯗꯨꯝ ꯄꯨꯖꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯖꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯒꯣꯔꯃꯦꯟꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯑꯗꯨ ꯇꯧꯅꯤ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯣꯐꯤꯁꯇ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯁꯤꯒꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯤ ꯑꯃ ꯇꯥꯟꯕ ꯃꯇꯝꯗ ꯗꯤꯁꯇ꯭ꯔꯤꯛ ꯂꯥꯟꯅ ꯂꯥꯛꯑꯕꯅꯤ ꯁꯤꯗꯩꯗ ꯑꯗꯨꯒꯤ ꯐꯦꯁꯤꯂꯤꯇꯤ ꯄꯤꯕꯤꯗꯕ ꯒꯣꯔꯃꯦꯟꯗꯒꯤ ꯑꯩꯈꯣꯏꯅ ꯇꯥꯜꯂꯨꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯩꯇꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯁꯦ ꯅꯤꯡꯕ ꯀꯥꯏꯕ ꯅꯤꯡꯉꯝꯗꯕꯗꯤ ꯌꯥꯝ ꯄꯣꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯏꯟꯀꯝ ꯑꯃ ꯇꯥꯟꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯇꯥꯟꯕꯒꯤ ꯖꯒꯥꯁꯦ ꯑꯣꯐꯤꯁꯇ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯖꯒꯥ ꯐꯪꯗꯕ ꯑꯣꯐꯤꯁꯇꯨꯗ ꯆꯦꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯕꯛꯁꯦ ꯃꯣꯏꯅ ꯔꯤꯂꯤꯐꯀꯤꯅꯤ ꯍꯥꯏꯅ ꯈꯟꯕꯅꯔ ꯅꯦꯒ꯭ꯂꯤꯖꯦꯟ ꯍꯥꯏꯒꯗ꯭ꯔꯥ ꯃꯈꯣꯏꯅ ꯍꯦꯟꯗ꯭ꯔꯤꯡ ꯇꯧꯕꯁꯦ ꯀꯌꯥ ꯄꯥꯝꯗꯕ ꯁꯤꯒꯨꯝꯕꯁꯨ ꯎꯗꯕ ꯅꯠꯇꯦ ꯑꯗꯨ ꯎꯄꯥꯏ ꯂꯩꯔꯛꯇꯕꯗꯒꯤ ꯁꯤꯒꯨꯝꯕ ꯊꯕꯛ ꯁꯨꯔꯒ ꯁꯤꯒꯤ ꯇꯥꯜꯂꯒ ꯌꯨꯝꯒꯤ ꯄꯩꯁꯥ ꯃꯇꯦꯡ ꯄꯥꯡꯅ ꯇꯧꯖꯔꯤꯕꯁꯦ ꯑꯗꯨ ꯄꯦꯟꯗꯕꯒꯤ ꯄꯦꯟꯗꯕ ꯉꯥꯛꯇꯅꯤꯗ ꯉꯥꯎꯗꯅ ꯆꯠꯇꯦ ꯁꯤ ꯂꯥꯏꯔꯤꯛ ꯄꯥꯅ ꯅꯠꯇ꯭ꯔꯥ ꯁꯤ ꯉꯥꯏꯔꯦ ꯍꯥꯏꯖꯒꯗꯕ ꯍꯣꯏ ꯑꯗꯣ ꯇꯁꯦꯡꯅꯁꯨ ꯅꯨꯡꯉꯥꯏꯇꯦꯀꯣ ꯍꯟꯗꯛꯀꯤ ꯇꯧꯔꯤꯕ ꯃꯇꯥꯡꯁꯦ ꯑꯗꯨꯕꯨ ꯋꯥꯔꯁꯨ ꯋꯥꯅ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒ ꯄꯨꯝꯅꯃꯛꯁꯦ ꯃꯥꯌꯣꯛꯃꯤꯟꯅꯕꯁꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯑꯋꯥꯕꯗ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯖꯔꯤ ꯍꯣꯏ ꯅꯨꯡꯉꯥꯏꯖꯔꯤ ꯀꯣ ꯁꯨꯃꯥꯏꯅ ꯎꯅꯕꯁꯦ ꯁꯤ ꯂꯩꯔꯦꯀꯣ ꯏꯆꯦ ꯌꯥꯟꯗꯤ ꯀꯣ ꯏꯆꯦ ꯌꯥꯟꯗꯤ ꯅꯍꯥꯟ ꯑꯩꯅꯁꯨ ꯑꯗꯨꯝ ꯌꯥꯎꯖꯈꯤꯕꯗꯣ ꯏꯆꯦ ꯌꯥꯟꯗꯤ ꯃꯥꯅꯅꯤꯀꯣ ꯀꯧꯅꯥꯒꯤ ꯇꯝꯕꯤ ꯈꯣꯠꯄꯤꯕꯒꯤ ꯊꯕꯛ ꯇꯧꯔꯤꯁꯦ ꯏꯆꯦ ꯌꯥꯟꯗꯤꯅ ꯀꯧꯅꯥꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯃꯇꯝꯗ ꯂꯣꯏꯅꯃꯛ ꯁꯔꯨꯛ ꯌꯥꯕ ꯉꯥꯛꯇꯅꯦ ꯂꯣꯏꯅꯃꯛ ꯁꯥꯕꯁꯨ ꯂꯣꯏꯅ ꯍꯩꯅꯔꯦꯅ ꯍꯥꯏꯌꯦ ꯁꯤꯗ ꯄꯥꯛꯅꯝꯁꯨ ꯌꯥꯎꯔꯦ ꯉꯜꯂꯤꯉꯩ ꯄꯥꯎ ꯈꯔ ꯁꯤꯗ ꯌꯥꯕ ꯅꯣꯡꯃ ꯐꯖꯅ ꯇꯧꯁꯤꯗ ꯅꯣꯡꯃ ꯆꯥꯛꯀ ꯆꯥꯈꯤꯗꯕꯅꯤ ꯄꯨꯂꯞ ꯄꯥꯏꯍꯧꯔꯦ ꯁꯤꯗ ꯑꯩ ꯄꯥꯏꯔꯒꯦ ꯑꯩꯅ ꯀꯩꯅꯣꯁꯦ ꯍꯛꯆꯥꯡꯁꯦ ꯆꯥꯎꯈꯠꯃꯟꯗꯅꯅꯦ ꯀꯩꯅꯣ ꯕꯥꯊꯔꯨꯝꯗ ꯑꯩꯈꯣꯏ ꯑꯁꯤꯗ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯂꯩꯖ ꯇꯥꯔꯒꯗꯤ ꯀꯥ 1 2 3 ꯃꯔꯣꯡ ꯀꯣ ꯂꯩꯅꯩ ꯑꯗꯨꯕꯨ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯀꯥꯁꯤꯃꯗ ꯂꯣꯏꯅꯃꯛꯅꯦꯕ ꯂꯩꯔꯤꯁꯦ ꯌꯨꯝ ꯇꯨꯝꯅꯕ ꯆꯥꯛꯈ꯭ꯔꯀꯥꯟꯗ ꯀꯥ ꯑꯃꯁꯤꯗ ꯑꯦꯗꯖꯁ ꯇꯧꯔꯒ ꯂꯩꯔꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯀꯣ ꯎꯕꯗ ꯆꯥꯛꯈꯨꯝ ꯃꯦꯆꯤꯟ ꯑꯗꯒꯤ ꯁꯤꯗ ꯈꯨꯠ ꯀꯩꯅꯣꯁꯨ ꯀꯇꯥ ꯀꯩ ꯂꯣꯟꯕꯩꯁꯨ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯎꯕꯗ ꯅꯨꯡꯁꯤ ꯌꯥꯝꯅ ꯁꯤꯗ ꯃꯣꯏ ꯃꯦꯆꯤꯟꯗ ꯂꯩꯔꯒ ꯃꯦꯆꯤꯟ ꯍꯩꯕ ꯃꯤꯅ ꯃꯦꯆꯤꯟ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯒ ꯁꯤ ꯃꯅꯨꯡ ꯁꯨꯃꯥꯏꯅꯅꯤꯀꯣ ꯕꯨꯛ ꯁꯨꯃꯥꯏꯅ
Lele. Ida su mai da dum ka ji ko. Khoi da hai bane ba. Ranbir sida leire. Ado ka ma lakmina ba ma manung da di changaktre manung da khoi oina changure. Ranbir ngai ba wabra. Wabida. Hoi da. Mayam ngai. Ah. Khwadi wabdi mi ngai bdi ko. adu su hojik ti wadra bane. Hui se nu shidre ma. Ang me am si loi sanari. Chale chale mathang thang na se. Bye bye. Angang me am jo. Angang me am je. Yam kano to na. Sanari moi. Ngang sinjiri. Ngang sinjiri kano to dam ni na. Handa kilan to base nungai bra na tra kai nungai ta bra. Nungai te ko yamna. Noi yum kamai tha hairo. Se. Angang sinji abe manang hairo. Lan to base nungai bra nungai ta bra. Nungai te ko. Ado nang mayam da kai kai hainingge. Akhoi noi yum kano to graba. Mai thagre. Kana kana sida leige. Ahoy, mama Tinu lay, mama lay, baba lay, dada lay, dada Ingo lay, nama lay, Losli lay, Thani. Adeno school di chat pro ko bain to ga. Chatle ke school da. Oh, hantar ke city da. City jadi pesaya bidang ni buku. Kaya nama janggal. Oh. Oh, class kya kai ba? Tu, Class 2. Maming di kai ko ga. tidak. Sustra. Kamu bi kau buku. Nang di kai ko ga. Thoi ba. Thoi ba. Thoi ba na class kya? Thoi ba class kya no? Thoi ba class kya no? 3. Class 3. Nang na kai school da. Kai school da. Tu di sana. Hai ba? Tu sana. Tondon sana. Oh, tondon sana. Oh, hoi do like shu. Aku guys school nama lay buku. Ha ai khang ah. Like shu kan na paro ko. Aduga ne lunch su yam to na lo shalaga ne mafam khang na leiba oina ba ko. Relief camp da leiba amna sum si loi thari ni hai hinjang na pi singche. Se loi leire. Ko ni gon yeng bagi lai che. Leire ko. Bor ko lesu sida hauri ko. Paidom simda kobi ani hauri jam phajana haudre ngune. Angam khu phasa je ngune. Angam yamna phajai. Relief camp da leiraga sumaina pochai tha khotana tawisi am phai ko. Sida phatigom leire sida telomuna. Oh, pakhonju haure ne ko. Dura mula. Pakhon sida leire. Khoi je sida dum lay thamari tham. Ma khon ma ma dam khon. Jan di ai jum bum yak loi phau than ami. Hojik to kai hai sida sum le di dum nungai ni mafam atopa hongdong hongjin tawbu to kano tawde hairo. Hongdong hongjin do muk sum mung ne. Nungai la roi ba khoi je. Mafam ki hai sini sida. Disina hongbai wari ga leibra. Sida di pura adi lai han loi hai ye. Lai bam je. Oh. Sum relief camp na lakpa sida mi yam leibani na loimak te unade sum khoi che sandiga sumai taroga onagi tambi ba khopi ba sai sida dum khangna ba oina sum unaraga ko chapong kem chamina awa nungai na wari sanare adoga lan si su yam thuna phaba ohella sanu haiba se haijaraga myam masigidi akhoi da hapna ba kano hangam phadigom ka kai hap kena ne hekpiri ba sum hap no na hair sum sida hobani na happy ge na haina ne sum hekpire mayam sumai toroga
ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯃꯥꯌꯣꯛꯅꯔꯒ ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯈꯟꯕꯤꯗꯨꯅ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯄꯨꯟꯕꯗ ꯋꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯒꯤ ꯈꯟꯕꯤꯔꯒꯀꯣ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯀꯔꯝꯕꯅ ꯁꯥꯐꯒꯗꯒꯦ ꯍꯥꯏꯕꯗꯣ ꯈꯟꯕꯤꯔꯒ ꯂꯥꯟ ꯑꯁꯦ ꯂꯣꯏꯁꯤꯟꯕꯤꯔꯒ ꯄꯨꯝꯅꯃꯛꯀꯤ ꯑꯋꯥꯕꯁꯦ ꯎꯕꯤꯔꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯒꯗꯕ ꯂꯝꯕꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤda ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯄꯨꯟꯁꯤ ꯃꯔꯦꯟꯗꯨꯗꯒꯤ ꯄꯨꯔꯥ ꯍꯣꯡꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯇꯁꯦꯡꯅ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯤꯁꯦ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯁꯦ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝꯒ ꯎꯅꯕꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯃꯨꯛ ꯆꯠꯎꯈꯤꯒꯦꯀꯣ ꯕꯥꯏ ꯕꯥꯏ